maram chadana koi cancel tawkraba kumja lising trampangi MSPCL recruitment asi athuwa matamda revoke tawduna result lauthokpi wana koi candidate singi maikendagi tongan ba koi press meet tajo koi kholaw gyamsu lawre uja kari maramdagi koi cancel tawkhibano mokoina matamduda koi MSPCL gi koi form thajale koi thabak asi koi recruit yawba yarani haina moko koi angam thau government side tagi koi na recruitment gi notice thokro matungda matuda apply tawkhiba candidate singi interest amadi makoina chagaluba asa masima tahoragadi habe wakhana do jiti ningba kayama thungdre ningba kaire habagi akoi asada ngarang si akoi press meet jo koi lawre uja masi kari haina jingbi mo ai uja koi gi 2019 gi MSPCL gi thabak asi cancel tawkhibje masi MSPCL gi wada natana manipur da thabak thorong smain lawro cancel taw pochi am toin dum thokpa pot am oi aruga swais da koina taseng na hage thabak se masi changjarani ai soidna khala ani haina nungai jana wakhan sakatana leigibu kanggu sudum tekpa aruga paisa na manung de inaraga chatpa khotpa mayam am sudum tada badina teba chumbe ai ta lan be ko chumba mayam sida ningba thungnak ta paisa yongnak ta pot oibra kai sudum haina ki belai anu singu mayam se krai de gi khudung chabal roga ye thokpa te tekpa no hai kan koi manipur gi conflict crisis loichin belai nai da leigibu potse masigi marum sida taseng na haraga de dum wahai se order na ka ko thokoi pot ta taw man ba sudum yauri maram de koina khulai paiba terrorist sing sina taseng na manipur gi civilian sing da target to ji amna easy oiba step oibanina military natraga paramilitary forces security state forces sing da tawraga di halaga no maru ka pakani sigine do khangbanina madugi pot tawraga irang ji lo chena laibduna maram oragan som taw inkhang lawba unemployment gi crisis issue kitang pharani kolani aragi pachenthok lai jadaba imung mayam amasu taw inkhang changjar tawni ha taram dum phangan da bai potni swai se mari lenana aino jiki manipur thobi irang jiki mari lenana hai tara yamna nungaiba paw amana koina he hairaga lakpa external aggression internal disturbance sabchana yaure mapani foreign hand yawe haibase ngarangi igumba delhi dagi makoi european macha moi taruk arrest tawwa adai moi kolkata dagi ama adu laknau dagi ahum makoi taret arrest tawbuse sida mizoram da india gi visa lorokanda european kangu adu ga tasengna haregadi koi american foreign nationalist singsi india gi visa lor mizoram da taraga mizoram da moi gi achauba drone ki consignment sing Europe sing ni por aga la aga kogi Myanmar da terrorist sing training to bugi matang du da madugi por ka phong torok pose ko na hangwei la lam rai khalam ba chum bugi pot lai sin aduna sigi pot mayam sing si ko ni hujikti moi ni NIA na madugi phara ga putorok bugi utle video mayam ma 15 days moi ge custody de PO na haiba du 11 days pi gain to pot chuma mayam to pose ko na hujikti creating maximum fear tension public da phangna hotnar ba mayam du da makoi mayam ma yawe aduga mogi publicity attention makoina tori potugi matang aragi magi social fabric mayam weakening to hona boda aduga civilian target to mayam sing koina hainera masing donga sidum chumme aduna koina hujikti swaida koi hujik amuk aduna nakalama thangraga MSPCL matang du democratic and electoral consequences mayam singsida koigi kaino haitare madugi akaiba mayam ama thola ini aduna political and social consequences ni madu koina phangi lenga chasan administration aduga constitution safeguarding thina administrative failure or constitutional failure or habigi masak to na fail oibne awi aduna governance ki gap ama swais de koina sumba tholi ba foreign nationalists yaw posting thola iba hojiki foreign nationalists tare phare hariba delhi dagi kano hai tare moi mari manga ma phare aruga mari aruga tasengna laknau dagi ahum aduga somda kolkata re ma phare ka hai bosina jum tholi ni aduna akoina public ki pressure mayam ma protect to wa dagi government gi reputation damage to hona ba mayam singsa maram mor kan da government lo ba arum thabak thorum sing si sudum tekthar kai thar lehen manen lowi aduna swaida democratic transition le helle aduga governance ki gap le helle aduga social unrest le hai pot mayam singse kamtan nate aduna kari hai tare sumba irang singsi thupchalamba leremda bataraga di thupchangi bataraga di akoi tasengna chumbagi thabak loroga amuk kakthatpa lawni lawroi taw posi thomoi khali swais da amuksu ekoina madugi pot natana atopa pot namada hangdagi haina lakpa bribery aduga corruption gi matang dona pot oiramaga mogi chen thung phanggadau du phangdabadagi kakthatkibani ka kakthatpa oiramaga di madu ekoigi wahan thoksu landoini aduna community politics tawga leiba thadokpa daka oi aduga ekoi swaida crisis me am conflict singsi
ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯅ ꯍꯣꯠꯅꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯇꯞ ꯇꯞꯅ ꯃꯥꯡꯉꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯑꯃ ꯍꯥꯟꯅ ꯑꯣꯏꯔꯝꯕꯗꯨꯅ ꯑꯣꯏꯕ ꯐꯪꯒꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ